Hello guys, welcome back. Mayang ngasi kay video sidi akoi mapana ngasi yumda chakkhibani abako akoi nanaga loina na mas yumda chatpani aduda aina ayukta dum video macha man dum namja hore ngarang chuma yumda chatlu yaba do ngarang di video namja hodre ngasi namu nanaga loina na chakkhibani aba do mayang kari gi chakkhibana habado adu video hayeng lagiba jumja kashen numise tangkulun do ise ko baji gi phiroini abako aduna masu dum thabai khang jahata hado adu video sujan na bagai na chakkhibani aba do mayang mak adadi lei we badum setkani amu halakani dumaina dum khara ni se tawdoini aba akoi munigi su tuition thimbam do thapi dana ai sei thapi aba duna ado ngasi budi tuition leite duna ma ngasi budi khitang thengna la ani aba ado tuition leiba nu mesidi ma tuition thimba nangna badum la iebane ando mayam ai su ne hujitagi dum chapa budi yarabane aba duga mapana haiba koi se manju jum da lakna leiba aduna do mapana haba thabo su hadi phiroi na dum thabo to hendona kanba do adu idu oide dana aduna dum ne iche manju lakpani na dagi akoi muni gi su mamanda result ne mari numi mari mangani result ne chalu do adu idu ga lari mi ama sundhana leidana do ina han su mamana bi lakna ibirame adu mata do huji phawa iba loidri abane adai pagada ba kokada ba thabo do jam jam me ba ma ki pora mi am sothana lai panna leiri abane adu mayam da dum melak na loira podam ko gam huji tai moina mu chasaluraga mu thabak su ke hage wai tai gani haibam ju leitraba sumangai re paka tauri adagi sit chenga da ba chango da adugumba su dum leitabani na ne ko aduna aduma pana ne ko na hayang mapan wai da aduna dum chatlasi ana dumaina leiri ni aba adagi muni ju tuition ju jita kakhalak pat ngai na kuidri dana ko pura hafta mane aba tuition lepi ja adu su dum ne larik to henjana kaino tau hitare na ne aduna ni aba ado mayam yoga chalu badagi su ne ko muni je larik paning ba se khitang ne wat le ba ko hana mana tawromba gi larik tawromba gi chang du ga ne huji ga jam thina khena re aba khara ne larik paning ba se mangon khara wat le ba larik pawaina thadu ga ne dum kari kari tawna dum leiba dumaina dum ne kai ne tantha ba ma sa do hipna khona tawna dum leibane dumaina oyeba masa se jamna tawning da bai do adu du oyeba aduna dum ne kom sona putha doiba mayam do aduna dum ne mapana makti dum daily chatke na haribane mati dum daily chatlani do akoi dum hayang nomani ni mamang da dum chatsi ana dumaina ne akoi je chattabani aba do akoi na nagi di ma school dagi suti pire aba he hujik dagi ngasi dagi na ne tang kunmanga phawa ma ki di suti ne na haira ko du di dum ne na na su dum pu gare de mapan jaba na na du chatlaga ne ada dum ne pochei pora kholo dum ne kanai haibane ising dang pora su ising thauda ba jamna kanai na haibane ne mapana su na na du pura chakhare aba thabak tu tawdo do sumang dani na do sumang do khanbe ma thautai na aduna ngarang se mangna chakkhraga ne wa lausallame ite hen thla ina ado wa di ngarang launa khona tawrame adegi ngasi na mu angko mu khan begi tawna chakhin khan gani aina chakhin ya ba ado do mayam khan bado ai mathe khodum ulak ya ba du mak su ne video do kaya pangna lobo masu tawde dana ko aduna adumana khitang namappodo aduido hoji phabugi onti ba tharakti abane ado horen thara kanda idu mate ka hapakya ba sumang khalliba kholiba aduido dum ulakya ba ko haro ai bangamo na iru thoba jinge masak ko sindur do jam pagna thili do kana thibiri ba ke mungi bui do ja jinge abinash ki कोई ना मेट थारगा मेट तफमदे दमा संगोंगा तंजे अपेट पा होरगा सारी रेंकोर हाप तो ngange mayam thang ju puraga chatli mayam asigi filter je ngarang lorai ni da asigi se ai room da fil laiba filter du deina siga pura la eba ai gi jaro ko filter do deina siga pura la e ado huje ai room da filter lai ti aba ne si je pu ngarang porai ni ai pura ga chakhare na bye bye mayam moi su jum da chakhare do ngarang su jum da chatle aba magne handa khara ni si hangara na jum da chatle ai samjam ko lu bagini ado ma handa khara ni sanga da jum da chatle dum chakani aba ko hayeng su dum chakani nana gi di school suti pire aba tang kunmanga phawa suti pire aba do muni gi di pirakte jumse
ꯎꯍꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥ ꯁꯨꯃꯥꯏꯅ ꯉꯟ ꯉꯟꯅ ꯑꯌꯨꯛꯁꯦ ꯉꯟ ꯉꯟꯅ ꯆꯠꯈ꯭ꯔꯒ ꯑꯗꯒꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯋꯥꯏ ꯄꯨꯡ 4 5 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕꯅꯦ ꯃꯥꯒ ꯅꯅꯥꯒꯁꯦ ꯌꯨꯝꯗꯩ ꯂꯥꯛꯄꯗ ꯊꯦꯡꯉꯦꯕ ꯑꯗꯣ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯩꯌꯦꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯕꯅꯦ ꯑꯗꯨꯅ ꯄꯞ ꯇꯧꯗꯅ ꯑꯩ ꯃꯨꯅꯤ ꯄꯨꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯅ ꯊꯣꯡꯒꯥꯟꯗ ꯁꯣꯔꯣꯛꯇ ꯉꯥꯏꯅ ꯂꯩꯔꯦꯕ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯇꯅꯦꯕ ꯂꯩꯁꯦ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯀꯤ ꯁꯣꯇ꯭ꯔꯣ ꯅꯝꯕꯔ ꯒꯂꯤꯗꯅꯦꯕ ꯃꯣꯏ ꯉꯥꯏ ꯂꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯅꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯒꯥꯔꯤꯒ ꯍꯤꯞꯄꯒ ꯂꯩꯕ ꯑꯉꯥꯡ ꯑꯅꯤ ꯌꯣꯒꯥ ꯀ꯭ꯂꯥꯁꯇ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯀꯣꯏꯕ ꯂꯥꯛꯏ ꯁꯦ ꯑꯗꯨꯝ ꯄꯪꯀꯣꯏꯗ ꯀꯣꯏꯔꯛꯏꯅꯦ ꯀꯗꯣꯝꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯌꯨꯝꯒꯤ ꯂꯝꯕꯤꯗꯣ ꯍꯥꯏꯖꯤꯟꯗꯣꯔꯕꯅꯦꯕ ꯒꯥꯔꯤꯗꯣ ꯆꯧꯔꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯊꯨꯅ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯂꯥꯛꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯁꯤꯗꯒꯤ ꯇꯥꯈ꯭ꯔꯒ ꯀꯩꯅꯣ ꯇꯥꯔꯨꯔꯅꯤ ꯁꯤꯗꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯅꯦ ꯀꯩ ꯍꯥꯏ ꯆꯤꯆꯦ ꯂꯩꯔꯝꯕꯗꯣ ꯈꯪꯗꯦ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯀꯩꯅꯣꯝ ꯂꯝꯕꯤ ꯑꯃ ꯇꯥꯗꯣꯏꯅꯤ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯀ ꯐꯥꯎꯕ ꯂꯝꯕꯤꯅꯦꯕ ꯑꯗꯨ ꯀꯩꯅꯣꯝ ꯃꯐꯝ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯒ ꯇꯥꯔꯨꯗꯣꯏꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗꯣ ꯑꯗꯨꯅꯦ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯤꯡꯀꯨꯔꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯤꯡꯀꯨꯔꯤꯅꯦꯕ ꯆꯤꯡꯀꯨꯔꯤꯗꯣ ꯐꯥꯎꯔꯒ ꯍꯥꯏꯋꯦ ꯇꯥꯔꯒ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯁꯤꯗ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯂꯩꯍꯧꯔꯦ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯒ ꯇꯥꯔꯒ ꯂꯥꯛꯏꯅꯤ ꯀꯗꯥꯏ ꯀꯣꯏꯔꯒꯅꯦ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯏꯕ ꯁꯟꯗꯥꯒꯤ ꯋꯥꯛꯀꯤꯡ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏꯅꯦ ꯀꯩꯅꯣ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯇꯥꯔꯒ ꯌꯨꯝꯗ ꯆꯪꯒꯗꯕꯗ ꯑꯃꯨꯛ ꯆꯪꯉꯛꯇ꯭ꯔꯦꯕ ꯃꯣꯔꯣꯛ ꯍꯪꯉꯨꯕꯗꯅꯦ ꯃꯣꯔꯣꯛꯁꯦ 100 ꯒ꯭ꯔꯥꯝꯗ ꯂꯨꯄꯥ 50 ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯃꯣꯔꯣꯛꯁꯦ ꯇꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅꯅꯦ ꯕꯤꯁꯥꯜꯂꯣꯝꯗꯁꯨ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯅꯅꯦ ꯂꯥꯛꯏꯕ ꯕꯤꯁꯥꯜ ꯁꯥꯏꯠꯇꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯂꯥꯏ ꯊꯥꯗꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯈꯣꯟ ꯀꯟꯕ ꯂꯥꯏꯗꯣ ꯉꯔꯥꯡꯁꯦ ꯄꯨꯖꯥ ꯑꯣꯏ ꯃꯥꯜꯂꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯊꯥꯗꯕꯒꯤ ꯗꯤꯟꯂ ꯀꯩꯅꯣ ꯆꯪꯉꯨꯁꯤꯔꯥ ꯒꯥꯟꯙꯤ ꯄꯥꯔꯛ ꯌꯧꯔꯦ ꯑꯗꯩ ꯃꯃꯥꯡꯗꯅ ꯂꯥꯏ ꯄꯨꯔꯤꯑꯕ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯄꯔꯣꯏꯒꯦ ꯂꯥꯏꯒꯤꯗꯣ ꯃꯌꯥꯝ ꯕꯤꯁꯥꯜ ꯌꯧꯗꯣꯔꯦ ꯅꯣꯡ ꯇꯥꯈꯠꯂꯛꯑꯦ ꯁꯦ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯃꯔꯛꯇ ꯆꯠꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯉꯔꯥꯡꯁꯦ ꯀꯩꯅꯣ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯅꯅꯦ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯨꯔꯇꯥꯁꯦ ꯌꯦꯡꯉꯣ ꯀꯨꯔꯇꯥ ꯅꯠꯇꯦꯀꯣ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝꯅꯦ ꯀꯨꯔꯇꯥ ꯍꯥꯏꯒꯗ꯭रा ꯀꯩ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦ ꯄ꯭ꯂꯥꯖꯣ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯀꯧꯇꯛꯅ ꯁꯦꯠꯄꯗꯨꯅꯦꯕ ꯁꯤꯡꯒꯜ ꯁꯥꯡꯉꯦꯕꯀꯣ ꯀꯧꯇꯛꯅ ꯑꯗꯨꯝ ꯁꯦꯠꯄꯗꯨꯅꯤ ꯃꯥꯒꯤ ꯉꯛꯁꯝꯁꯤꯡ ꯑꯩ ꯂꯤꯁꯇꯤꯞ ꯂꯩꯔꯛꯄꯗꯅꯦ ꯁꯤꯒ ꯈꯣꯠꯆꯜꯂꯛꯄꯩꯅꯤ ꯂꯤꯁꯇꯤꯛꯁꯨ ꯄꯨꯔ ꯂꯥꯛꯏꯑꯕ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯥꯒꯤ ꯉꯛꯁꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯁꯤ ꯌꯥꯝ ꯍꯦꯟꯅ ꯇꯥꯡꯗꯦ ꯁꯦ ꯂꯨꯄꯥ 300 ꯇꯥꯔꯛꯏ ꯑꯁꯤꯒꯤꯁꯦ ꯑꯁꯤ ꯑꯃꯒ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯗꯨꯁꯨ ꯂꯩꯔꯤꯑꯕ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗ ꯆꯞ ꯃꯥꯟꯅꯕꯗꯅꯦ ꯑꯁꯤ ꯑꯃ ꯂꯧꯔꯛꯏꯅꯦ ꯑꯁꯤꯅ ꯊꯔꯣ ꯃꯆꯨꯒꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯣꯁꯦ ꯃꯥꯟꯒ ꯁꯝꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯐꯖꯕ ꯑꯃꯁꯤꯒꯤꯅꯦ ꯑꯁꯤꯅ ꯐꯤꯒꯔ ꯇꯥꯏꯌꯦꯕ ꯁꯦꯠꯄꯗꯅꯦ ꯄꯥꯝꯕꯣꯝ ꯑꯆꯣꯟꯕꯅꯦꯕ 3/4ꯅꯦꯕ ꯑꯗꯩ ꯑꯃꯁꯤꯅ ꯑꯃꯨꯛ ꯄꯥꯝꯕꯣꯝꯁꯦ ꯇꯦꯜꯂꯤꯗꯅ ꯁꯦ ꯑꯃꯁꯤꯒꯤ ꯄꯥꯝꯕꯣꯝꯁꯤꯅ ꯑꯃꯨꯛ ꯇꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯏꯗꯨꯁꯨ ꯑꯃꯨꯛꯇꯪ ꯖꯧꯔꯤꯑꯕꯅꯦ ꯑꯗꯒꯤ ꯑꯁꯤꯅ ꯑꯃꯨꯛ 3/4 ꯑꯣꯏꯕ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯃꯜꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 100 ꯇꯥꯔꯦ ꯁꯤ ꯂꯨꯄꯥ 100 ꯇꯥꯖꯔꯒꯁꯨꯅꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯠꯄꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯁꯦꯠꯄꯗ ꯑꯗꯨꯅꯤ ꯑꯗꯒꯤ ꯂꯤꯞꯁꯇꯤꯛ ꯑꯃꯒ ꯂꯧꯔꯛꯑꯦ ꯑꯣꯁꯤꯌꯥ ꯀꯝꯄꯦꯅꯤꯒꯤꯅꯤ ꯁꯤꯒꯤ ꯃꯃꯜꯁꯦ 395 ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯣꯏꯅ ꯁꯤꯒ 10% ꯗꯤꯁꯀꯥꯎꯟ ꯊꯥꯗꯣꯔꯒꯅꯦ 360ꯗ ꯂꯧꯍꯧꯔꯤ 365ꯄꯨꯗꯤ ꯇꯥꯕꯅꯦꯕ 70 80 90 65ꯄꯨꯗꯤ ꯇꯥꯕꯅꯦꯕ ꯑꯗꯨꯒ 360ꯗ ꯂꯧꯍꯧꯔꯤ ꯀꯂꯔꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯀ꯭ꯔꯤꯝ ꯃꯦꯠꯅꯤ ꯍꯥꯏꯗꯤ ꯑꯩ ꯇꯩꯔꯒ ꯈꯤꯇꯪ ꯌꯦꯡꯉꯩꯌꯦꯕ ꯈꯨꯠꯇꯅꯦ ꯑꯗꯨꯏꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯀ꯭ꯔꯥꯛ ꯑꯩꯈꯣꯏꯒꯤ ꯃꯦꯠꯇ ꯀ꯭ꯔꯥꯛ ꯂꯥꯎꯅ ꯀꯪꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯀꯪꯁꯟꯗꯦ ꯌꯥꯕꯅꯦ ꯈꯤꯇꯪ ꯅꯔꯝ ꯑꯣꯏꯅ ꯂꯩꯌꯦꯕ ꯁꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ
मचूसे कई मचू हाइदोइनो खंगदे सिनीसे मचूसे याम थिना फजबने मचूसे सी असिगैसिगा जेउसे सिगी मचूसिने सिगैसिगा ओइरगना से असिगी मचूसे असिगना खंगबो वालिको अदगी सोन साइड ओइरगना से फजदा खंगे से मचूसे अदो मयाम असिगी लिपस्टिक से तैरगने आई हयेंग जुमदा चकनियाबा दुगो दु मयामनने लिपस्टिक मचूसे फजै फजदे दो दुम हाइरोबा अदुनी असिंग खतंगदा लैरे पोसैसे थोपु थोगदि सि लैबई वाखन नतेबा दुम थोउबदगी पैसा लोइथोरक पाइदो दुनी द मयाम ngasi gi वीडियो से साइड दुम लोइसलगे मथंगी ब्लॉग तमु थेंगनरसी बाय बाय